Akaswani Imphal, Ningthoukhongjam Suni na pau pazari, ahanbada maroiba pau. Social media da viral oiragliba mahiroi aniya sigi case hanana CBI da sinakrabani haina Mukhyamantri Secretary gi stokpa cherol amana haire. Pradhan Mantri Narendra Modi na nauna recruit tawba miyoi lising yankai mathoi da ngasi video conferencing gi kuthangda appointment letter piragani amasung Hangzhou Asian Games da Manipur gi sanaroi maibam indubala amasung cyclist Ronaldo Laitonjam hauzik ngahaki matungda makhoi gi masana singda saruk yaragani. Hauzik social media da viral oragliba photo July thagi mafam khangdana lerakiba mahiroi ani Phizam Hemjit amasung Hizam Ningthoukhongjam case asi hanana CBI da sinakrabani haina Mukhyamantri Secretary gi thokpa cherol amana haire case asi rajya gi miyam gi apambagi matungina CBI da sinakibani Mukhyamantri Secretary gi thorokpa cherol asina hai rajya police gi amadi kendra gi security gi agency singa punna case asi gi matangda khumang yang na thinjili Mahiroi Aniasi, Kanana Karam Nahatkibano Habadu, Kumna Tizili, Security Forcing na case asida chenaba musing pana batibumgi tabak zatari, Mahiroi Aniasi, Pabamasung, Hatpada Chenaba, Maraleba musing, Atubumatam the Tidotuna, Matik Chabaserak Pigani Habagi Tazaba, Sarkarna Tamli, Tamtiraba Togasibu Togan Bada Chenaba musing da, Aingi Matungina, Akan Bacherak Pigani. Raja Sigi Miamna Puning Patabiduna, Sarkarna case citizen Badamating Pang Binaba, Apil Taurakli. Thobal, Imphal East, Imphal West, Kakching amasung Churachandpur jila da security force na thibuhumgi thabak chathakre. Police control room gi chero laman hai mafam sing asida thibuhumgi thabak chathabada Thobal jila dagi nongmayama pokhaiba yaba macha khara fangki. Churachandpur jila dagi su nongmai manga pampigan taret nongmai maru tara phagat pangamki. National Highway kuntra taret amasung 2 da akan basiksul thoranga loinana pot puba gari sing Imphal rom da changlakre. National Highway kuntra tareta pot puba gari chahumtra mari amasung National Highway anidana pot puba gari chama humputra mari Imphal rom da changlakre. Amarom da Manipur Police amasung Assam Rifles ki apungba kangbu amana Imphal East ki nungoi dagi 303 gi rifle lama amasung hand grenade tara phagat pangamle haire. Swastahi Seva gi sarugam oina Thobal Municipal Council TMC na sinduna Safai Mitra Suraksa Sibir haina hiramnasda council asigi sanitary worker amadi self help group sing da scheme asigi matang da bhab tanbegi thauram ama ngarang TMC gi town hall da pangthokre thormadu Thobal gi deputy commissioner Ahandep Subhas Singh amadi jila adu gi makok thongba miyoi kya saruk yakhe thormasi ga mari leinana lemna layang gi kem ama su pangthokki Lilong da su thormasi Lilong gi ima market da pangthokki Lilong Thobal Municipal Council ga Khangaboki Sur Hospital ga punna sinduna pangthokiba lemna layang kem aduda miyoi kaya lemna hidak langthaksu yunthokki Directorate of Education School gi Science Unit amasung Zonal Education Office Zone 3 Thobal gi Science Unit na punna sinduna ngarang Thobal jila gi Sawyama Higher Secondary School da jila thaki science seminar pangthokre Millets a superb food or diet fat haiba hiramasi da pangthokiba seminar asida class 8 tagi 10 phabugi mahiroi kunma thoina saruk yakhe makomuthang taraba mahiroi singda manamathum su yenthokhe Council of Higher Secondary Education Manipur na lisingani kulhumde kunmari gi class 10 amasung 12 class 11 amasung 12 mahiroi singi eligibility certificate launaba application form amasung form submission tobugi aroiba matam mathang thagi mari phabu sangdokre council asigi cherolaman hai certificate asi launaba phi dadi ahongba leiroi hanigi phi adu aduma oigani Imphal West, Imphal East amasung Thobal jila da ngasi ayuk pung 5 dagi numidang pung 10 fauba curfew komthokli Kakching jila dana ayuk pung 5 dagi numidang wairung pung 3 fauba curfew komthokli Bismur jila gi oina ayuk pung 5 dagi numidang wairung pung 5 fauba curfew komthokli Tabiriba pawasi Akaswani Imphal dagi ni Pradhan Mantri Narendra Modi na ngasi nauna recruit tawba miyoi sing Listing yankai mathoida video conferencing ki kuthang da appointment letter piragani Pradhan Mantri na thormasiga mari lainana appointment letter phanglaba miyoi sing da wangangani Rozgar Mela asi lebagasi gi tongan mapam nifu taruk ta pangthokani appointment order phanglaba miyoi sing asi sarkar gi tongan ba bibhag post atomic energy revenue higher education amasung defense na chingba da thabak pigani Mela asi na Pradhan Mantri na lebagasi gi miyam da thabak piduna makoi gi ningba thungan gani haibadu mangphauna halagani Lebagasi gi naha singda sakti piduna amasung zati asubu sakhona buhona bada asigumba rozgar mela asi na sauna mateng panglagani
Bharat ki nupi cricket team na Sri Lanka bu maithiba piduna Hangzhou da pangthokliba Asian Games da Bharat ki anisuba chanagi takaman lawba ngamkhre takaman asiga loinana games asida Bharat na sanagi takaman ani lupagi ahum senjengi taruk pun takaman taramathoi phangduna medal telida manga suba position da leire Manipur gi sanaroi maibam indubala kilo Humbutra Nipan gi judo masana da housing ehaki matung da sanaragani mahak ihan hanbo oina games asida saruk yabani ngasigi match asesu mahaki ahanba match ni Cyclist Ronaldo Laiton Jamsu housing ehaki matung da Chunanji Sau Sports Center Velodrome da nupagi sprinter da saruk yagani Ningsing bayai Ronaldo kumsi sahigi Asian Track Cycling Championship da lupagi takaman lauduna national record thamlaki basanaroingi Kesu humbugi wushu masana da Naurem Rosibina ngarang semi-final changkre sungsoi shuidana mahak takaman amadi phangbagi asa leire ngasi phongba pause singi mareba pausingi damak hauzik khetrimayum Birosh leire Birosh Thagachari Suni Khopumda Mukhyamantri na open gym yauna project kaya sangakre kaya na ure uyung tamkre mafung khangdana leirakhiba satra ani gi thawai yaudraba hakchang sing photo viral oikhiba amasung BJP ga rajya asida alliance oiriba National People's Party na party ani gi leinariba mari asi nahongna na yengsilagani haiba pausing asina maru oiba pau oina pauche ayambagi headline oina fongnari Tamenglong da fongba Ganfu Mail da Amasung Tamenglong Times da Mukhyamantri Nongthombam Biren na open gym staff singi quarter amasung tongan ba developmental project ya none jilagi khopumda hodokkhire haiba amasung pau asiga ahanba headline tauri Supreme Court ta Rajya Sarkar gi hospital singda irang asiga mari leinana laikhidraba miyoi singi hakchang sing athubada masak khangdoktuna makhoi gi mathau mangam pangthok hannaba khangan khre haiba pau asina Tamenglong Times amasung Senapati da fongba Hills Hornbill Express pauche gi headline story Ereipak pauche da mitop changlakpa popi thaba makhatana thingkigani lanjenarakpa singi mateng lengakna pigani haiba chief minister gi wafamna ahanba lamai da fongli Huelan pau pauche da BJP ga chatminarabasu Manipur gi wathok loishinba ngamdrabadi NPP gi oiba firep ama lauragani haiba party asigi state president Y Joy Kumar gi wafam amasung mafum khangdana leirakhiba angang ani gi thawai yaudraba hakchang singi photo viral oirakre haiba pau photo ga konana fongli Ichel Express ta drug lalonba popi thabasing gi mathakta lebak na akanba thabak lokhatkigani haiba Mukhyamantri CA Biren gi na khopumda project ke ap ure uyung tambagi thoramda phongdokhibagi wafamna pauche asigi ahanba headline tauri Imphal Free Press pauche da MPCC na Mukhyamantri Biren da Prime Minister unabagi appointment lobinaba takshin khre amasung LMS Law College Students Union na Dhanamajiri University na lanjinariba mahiroi singi full admission fee loba bu yaning da phongdokre haiba pau asina pauche asigi lam ahanba lamai da fongli Sanalebak ta CM Biren Oibo bi yauna MLA sing Delhi da chatpinaba Youth of Manipur na takshin khre amasung lamdam asigi Elomi Singh punna lemina khigani haiba CM Biren gi wafamna ahanba lamai da fongli Sangai Express English da Churachandpur da khundariba maitai singna yausang kumhai pangthokke haiba matamda Kuki Chief amasung militant group sing dagi ayaba lawi haiba wafam amasung Kokomi Women's Wing na Sarkar da Kuki MLA tara athubada disqualified tawgadabani haiba haina takshin khibagi pauna ahanba headline tauri Sanga Express Manipuri da Chief Minister na Kopumda project kaya urep uyung tamkhre kaya amasanga khre popi thaba illegal drug business thengnani amasung NPP na lengak tagi tokpa toktabagi firep logadori haiba pausing asina ahanba amasung anisuba headline tauri Thiba khangdana leirakhiba mahiroi ani hatkibagini haiba photo sing social media da viral oire miyam na pukning phathaviu authority singbu investigation tawonbiu haiba CM secretariat ki appeal na pokna from amasung People's Chronicle gi ahanba headline tauri Hangzhou da pangthokleba Asian Games da India gi ahanba goal shooting da anoba record ka loinana laukhre Wushu da Manipur gi Rosibina semi final changkhre amasung Rosibina Devi Wushu masana da semi final changduna Bharat ki bronze medal ama phangba ngamlagani haiba pausing asina Naharol gi thawdangi sports kalam da amasung Manipur mail gi ahanba lamai da fongli Suni Thagazari Birosh aroiba maroiba pau amuk Social media da viral oiragliba mahiroi ani asigi case asi hanana CBI da sinakrabani haina Mukhyamantri Secretary gi thokpa cherot amana haire Pradhan Mantri Narendra Modi na nauna recruit tawba miyoi sing
लिसिंग यांखै माथोइदा ngasi video conferencing की खुथांगदा appointment letter piragani amasung Hangzhou Asian Games ta Manipur ki sanaroi maibam Indubala musung cyclist Ronaldo Laitonjam hauzik yahaki matungda makhoi gi masana singda saruk yaragani pauloi jare